दाते ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯁꯪꯁꯥꯔ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯕ ꯉꯥꯛꯇꯅꯤ꯫ ꯑꯋꯥꯕ ꯅꯠꯇ꯭ꯔꯒ ꯃꯄꯣꯛ ꯑꯁꯤ ꯍꯤꯡꯂꯤꯉꯩꯒꯤ ꯃꯇꯝꯗ ꯁ꯭ꯔꯤ ꯍꯔꯤꯒꯤ ꯅꯥꯝ ꯁꯣꯟꯖꯗꯨꯅ ꯄꯨꯟꯁꯤ ꯌꯥꯝ ꯂꯦꯟꯗꯨꯅ ꯉꯁꯤꯁꯦ ꯕꯟ ꯂꯩꯕ꯭ꯔꯣ ꯂꯩꯇꯕ꯭ꯔꯣ ꯀꯟꯐꯥꯔꯝ ꯈꯪꯕꯤꯕ꯭ꯔꯣ ꯌꯥꯎꯕꯤꯕ꯭ꯔꯣ? ꯇꯠꯇꯅ ꯇꯧꯖꯔꯤ꯫ ꯈꯪꯉꯒꯗꯤ ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯑꯣ, ꯊꯣꯛꯀꯗꯕ ꯈꯔꯁꯨ ꯂꯩꯔꯦ꯫ ꯉꯁꯤ ꯕꯟꯁꯦ ꯀꯟꯐꯥꯔꯝꯔꯥ ꯀꯟꯐꯥꯔꯝ ꯅꯠꯇ꯭ꯔꯥ ꯈꯪꯗ꯭ꯔꯦ꯫ ꯃꯊꯛ ꯂꯣꯝꯗꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯣꯝꯗꯗꯤ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯍꯥꯏ, ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯕꯟꯁꯦ ꯂꯩ ꯍꯥꯏꯅ ꯇꯥꯏ꯫ ꯅ꯭ꯌꯨꯁꯇꯗꯤ, ꯂꯣꯀꯦꯜ ꯅ꯭ꯌꯨꯁꯇꯗꯤ ꯕꯟꯁꯦ ꯂꯩꯕꯩ ꯋꯥꯔꯤꯗ ꯍꯥꯏꯔꯛꯏ꯫ ꯕꯟꯁꯦ ꯂꯩꯔꯤꯔꯥ ꯂꯩꯇ꯭ꯔꯤꯔꯥ ꯈꯪꯗ꯭ꯔꯦ, ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ꯫ ꯐꯣꯟꯗꯁꯨ ꯃꯌꯥꯝ ꯍꯪꯅꯔꯦ, ꯈꯨꯝꯕꯝ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ꯫ ꯈꯪꯕ ꯌꯥꯎꯕ꯭ꯔꯣ ꯃꯌꯥꯝ? ꯀꯃꯦꯟ ꯇꯧꯕꯤꯔꯣ ꯃꯌꯥꯝ, ꯀꯃꯦꯟ ꯇꯧꯕꯤꯔꯣ꯫ ꯀꯃꯦꯟ ꯇꯧꯗ꯭ꯔꯗꯤ ꯈꯪꯉꯔꯣꯏ ꯀꯅꯥ ꯀꯅꯥ꯫ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯃꯤ ꯌꯥꯎꯔꯒꯗꯤ, ꯑꯈꯪꯕ ꯌꯥꯎꯔꯒꯗꯤ ꯍꯥꯏꯕꯤꯔꯛꯑꯣ꯫ ꯕꯟꯁꯦ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ, ꯀꯃꯥꯏ ꯀꯃꯥꯏ ꯇꯧꯕ? ꯑꯩꯈꯣꯏ ꯂꯥꯝ ꯐꯪꯗꯅ ꯂꯩꯔꯦ꯫ ꯕꯟꯒꯤ ꯍꯥꯏꯔꯒ ꯕꯟꯒꯤ ꯐꯣꯟꯕꯨ ꯂꯥꯛꯑꯦ꯫ ꯍꯜꯂꯣ ꯑꯕꯖꯤ, ꯌꯨꯝꯗꯅꯤꯅꯦ꯫ ꯎꯝ 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 ꯌꯥꯅꯤ ꯌꯥꯅꯤ꯫ ꯍꯥꯏꯈ꯭ꯔꯣ ꯅꯪ ꯊꯣꯛꯄ ꯑꯃ꯫ ꯍꯣꯏꯅꯦ ꯂꯧꯔꯅꯨ꯫ ꯅꯪꯗꯣ ꯑꯝ ꯖꯍꯥꯠ ꯇꯧꯈ꯭ꯔꯣ꯫ ꯑꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛꯗꯨꯒ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯕꯟꯒꯤ ꯉꯁꯤ? ꯒꯥꯔꯤ ꯆꯦꯟꯗꯦ ꯍꯥꯏꯔꯣ ꯑꯁꯣꯝꯗ? ꯎꯝ ꯑꯩꯁꯨ ꯑꯗꯨꯅꯤꯅꯦ, ꯃꯌꯥꯝꯒꯤ ꯒꯨꯅꯣꯠꯁꯨ ꯗ꯭ꯌꯨꯇꯤ ꯂꯧꯁꯜꯂꯨꯅ ꯃꯊꯥ ꯁꯥ ꯂꯩ꯫ ꯑꯁ ꯂꯧꯁꯟꯅ ꯑꯩ ꯍꯧꯖꯤꯛ ꯑꯣꯟ ꯗ꯭ꯌꯨꯇꯤ ꯍꯥꯏꯅ ꯊꯥꯕꯨꯗꯤ ꯊꯥꯔꯦꯕ, ꯒꯥꯔꯤ ꯂꯝꯕꯦꯟ ꯂꯩꯕꯅꯤ ꯈꯔꯗꯤ ꯀꯣꯛ ꯁꯥꯏ ꯇꯦꯟꯁꯟꯅꯤꯅ꯫ ꯒꯥꯔꯤ 4꯫ ꯂꯣꯏ ꯊꯥꯖꯤꯜꯂꯤꯃꯤ ꯀꯩꯗꯧꯗꯣꯔꯤ, ꯌꯨꯝꯗ ꯐꯝꯃ ꯂꯣꯏ ꯊꯥꯗꯣꯛꯈ꯭ꯔꯝ꯫ ꯑꯗꯨꯗꯤ ꯅꯣꯡꯃꯩ ꯀꯔꯕꯥꯔ ꯅꯠꯇꯕꯅꯤꯅꯀꯣ, ꯑꯗꯣ ꯍꯨꯝꯅꯤꯒꯤꯅꯤꯅ ꯊꯥꯗꯣꯛꯈ꯭ꯔꯦ꯫ 4-5 ꯁꯣꯏ꯫ ꯏꯁꯇ꯭ꯔꯥꯏꯛꯄꯨꯗꯤ ꯄꯥꯁ ꯉꯁꯤꯒ ꯍꯌꯦꯡ ꯈꯛꯇꯅꯤ꯫ ꯏꯁꯇ꯭ꯔꯥꯏꯛꯁꯦ ꯀꯟꯐꯥꯔꯝ ꯈꯪꯗꯦ꯫ ꯍꯌꯦꯡꯁꯨ ꯁꯣꯝꯗ ꯑꯦꯌꯥꯔꯄꯣꯔꯠꯀꯤꯁꯨ ꯂꯩꯕ꯫ ꯑꯠꯆꯥ ꯑꯃꯗꯣ ꯅꯪ ꯂꯧꯁꯜꯂꯣ ꯐꯔꯦꯅꯦ꯫ ꯅꯪꯅ ꯁꯨꯝ ꯊꯣꯛꯄ ꯑꯃ ꯇꯧꯔꯣ, 3ꯈꯛ ꯌꯧꯍꯟ ꯌꯥꯔꯣꯏꯗ꯭ꯔꯣ? ꯍꯣꯏꯅꯦ ꯌꯥꯔꯒꯗꯤ 3ꯈꯛ ꯑꯣꯏꯍꯜꯂꯣ, ꯑꯩ ꯊꯥꯔꯛꯑꯒꯦ꯫ ꯌꯦꯡꯉꯣ 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 ꯁꯨꯝ ꯐꯩ ꯍꯥꯏꯗꯣ꯫ ꯒꯨꯍꯥꯇꯤ ꯆꯠꯄꯕꯨꯗꯤ ꯑꯗꯨꯅ ꯍꯦꯟꯅ ꯐꯩ꯫ ꯂꯩꯇꯦ ꯂꯩꯇꯦ꯫ ꯑꯣ ꯑꯩꯁꯨ ꯑꯃꯗ ꯂꯩꯇꯦ ꯂꯩꯇꯦ꯫ ꯀꯩꯁꯨꯝ ꯅꯠꯇꯦꯅ, ꯒꯨꯍꯥꯇꯤ ꯆꯠꯇꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯗꯨꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯕ꯫ ꯑꯣ ꯅꯈꯣꯏ ꯂꯧꯗ꯭ꯔꯤ꯫ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔ ꯂꯧꯒꯦ꯫
ꯎꯝ 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 ꯀꯌꯥ ꯍꯥꯏꯒꯦ ꯃꯃꯜ ꯀꯌꯥ ꯍꯥꯏꯒꯦ? ꯎꯝ ꯐꯔꯦꯅꯦ ꯌꯦꯡꯉ ꯂꯣꯏꯔꯦ ꯐꯔꯦꯅꯦ ꯑꯃꯗꯣ ꯂꯧꯁꯜꯂꯣ ꯑꯗꯨꯗꯩꯗꯤ ꯑꯞꯗꯦꯠ ꯑꯝꯇ ꯄꯤꯔꯛꯑꯣ ꯀꯩꯀꯥ ꯂꯩꯕ ꯕꯟꯒꯤꯒ ꯀꯩꯀꯥ ꯍꯣꯏ 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 ꯑꯣꯀꯦ 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 ꯐꯔꯦ ꯐꯔꯦ ꯁꯤꯜꯆꯔꯗꯩ ꯏꯃꯥꯟꯅꯕꯅꯤ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤꯗꯣ ꯃꯌꯥꯝ ꯀꯔꯤꯝ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ ꯍꯧꯖꯤꯛꯐꯥꯎꯗ ꯁꯤꯜꯕꯥꯔꯣꯝꯗꯒꯤꯗꯤ ꯂꯥꯛꯀꯗꯕ ꯃꯤ ꯕꯟꯅꯦꯅ ꯂꯥꯛꯇꯦ ꯍꯥꯏ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯩꯈꯣꯏ ꯁꯣꯝꯗꯒꯤ ꯁꯤꯜꯆꯔ ꯌꯥꯎꯕꯤꯔꯁꯨ ꯑꯩꯈꯣꯏ ꯁꯣꯝꯒꯤ ꯌꯥꯎꯕꯤꯔꯁꯨ ꯍꯦꯜꯂꯛꯑꯟꯗꯤꯔꯣꯝꯗꯩ ꯈꯪꯗꯦ ꯈꯪꯗꯦ ꯖꯍꯥꯖ ꯌꯥꯎꯔꯒꯗꯤ ꯕꯟꯒꯤ ꯈꯕꯔ ꯑꯝꯇꯪ ꯈꯔ ꯑꯞꯗꯦꯠ ꯇꯧꯕꯤꯔꯛꯑꯣ ꯑꯈꯪꯕ ꯂꯩꯔꯒꯗꯤ ꯌꯥꯝ ꯈꯪꯅꯤꯡꯉꯤ ꯄꯥꯎꯁꯦ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯉꯔꯥꯡ ꯃꯤꯇꯤꯡ ꯇꯧꯅꯕꯗꯗꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯀꯥꯡꯕꯨ ꯇꯧꯔꯔꯣꯏ ꯍꯥꯏꯅ ꯇꯥꯏ ꯁꯤꯜꯆꯔꯒ ꯅꯂꯥꯒ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯇꯧꯔꯣꯏꯅ ꯍꯥꯏꯐꯦꯠ ꯇꯥꯏ ꯁꯨꯝ ꯋꯥꯔꯤ ꯑꯗ ꯅ꯭ꯌꯨꯁꯇꯗꯤ ꯑꯃꯨꯛ ꯍꯩꯂꯥꯡꯒꯥꯟꯗꯤꯔꯣꯟꯒꯤꯗꯤ ꯑꯃꯨꯛ ꯇꯧꯅꯦꯅ ꯍꯥꯏꯔꯦ ꯑꯗꯨꯅ ꯇꯣꯇꯦꯜꯂꯤ ꯀꯟꯐ꯭ꯌꯨꯁꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯈꯔꯁꯨ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯁꯟꯕꯤꯔꯝꯃꯨ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯖꯔꯤꯃꯤ ꯂꯨꯍꯣꯡ ꯄꯟꯊꯥꯟꯒꯤ ꯂꯨꯍꯣꯡꯕꯒꯤ ꯀꯩꯅꯣꯁꯦ ꯍꯧꯖꯤꯛꯇ ꯊꯣꯛꯂꯛꯑꯝꯃꯤꯗ ꯁꯤꯜꯆꯔꯗ ꯂꯨꯍꯣꯡꯕ ꯑꯃ ꯂꯩꯕ ꯑꯗꯨꯒꯤ ꯄꯥꯎꯅꯦ ꯕꯦꯔꯥ ꯈꯥꯟꯗꯒꯤ ꯊꯣꯛꯂꯛꯑꯗꯥꯏ ꯃꯌꯥꯝ ꯂꯦꯇꯦꯁ ꯑꯞꯗꯦꯠ ꯑꯃꯈꯛ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯕꯗꯔꯄꯨꯔ ꯆꯠꯂꯨꯕ ꯒꯥꯔꯤ ꯑꯃꯈꯛꯕꯨꯗꯤ ꯍꯟꯅꯔꯦ ꯍꯜꯂꯛꯑꯦ ꯊꯦꯡꯅꯔꯛꯇꯦ ꯃꯣꯏꯕꯨꯗꯤ ꯕꯟꯗ ꯈꯔꯦ
ꯑꯩꯅ ꯂꯥꯏꯛ ꯑꯃꯈꯛ ꯇꯧꯕꯤꯔꯦ, ꯊꯥꯒꯠꯆꯔꯤ. ꯌꯥꯝꯁꯨ ꯀꯩꯅꯣ ꯂꯥꯛꯇ꯭ꯔꯃꯤꯅ, ꯀꯃꯦꯟ ꯂꯥꯛꯇ꯭ꯔꯃꯤꯅ ꯏꯁꯩ ꯑꯣꯏꯅ ꯉꯥꯏꯍꯥꯛ ꯇꯥꯕꯤꯔꯣ. ꯂꯥꯏꯒꯤ ꯏꯁꯩꯅꯤ ꯇꯨꯝ ꯍꯧꯒꯠꯂꯛꯄꯁꯤꯗ ꯃꯥꯏꯟ ꯐ꯭ꯔꯦꯁ ꯑꯣꯏꯅꯕ. ꯃꯤꯅꯤꯠ 10 ꯈꯛ ꯂꯩꯒꯦ, ꯑꯩ ꯗ꯭ꯌꯨꯇꯤ ꯍꯧꯔꯅꯤ. ꯍꯣꯏ ꯗꯥꯏꯕꯣꯜ, ꯊꯦꯡꯛ ꯌꯨ ꯂꯩꯕꯤꯌꯨ. ꯗꯥꯏꯕꯣꯜ ꯅꯨꯡꯉꯥꯏꯔꯤꯕꯣ? ꯗꯥꯏꯕꯣꯜ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯀꯥꯏꯗꯅꯣ? ꯃꯤꯖꯣꯔꯥꯝ ꯁꯣꯟꯗꯔꯣ? ꯎꯅꯗꯦꯅꯦ, ꯇꯥꯖꯦꯟꯇꯗꯤ ꯎꯅꯗꯦ. ꯗꯥꯏꯕꯣꯜꯒꯤ ꯀꯩꯅꯣꯁꯦ, ꯗ꯭ꯌꯨꯇꯤ ꯃꯐꯝꯁꯦ ꯑꯗꯨꯅꯤꯅꯦ. ꯑꯩꯗꯤ ꯃꯤꯖꯣꯔꯥꯝ ꯂꯣꯝꯗ ꯍꯥꯏꯐꯦꯠ ꯃꯥꯟꯕꯒꯨꯝ ꯇꯧꯋꯦ ꯎꯕꯗ. ꯑꯩꯈꯣꯏ ꯁꯣꯝꯗꯒꯗꯤ ꯂꯥꯛꯇ꯭ꯔꯕꯣ ꯍꯟꯗꯛ? ꯀꯨꯏꯔꯦ ꯎꯗꯕ. ꯅꯍꯣꯏ ꯁꯣꯝꯗꯗꯤ ꯀꯃꯥꯏꯅ ꯇꯧꯏ? ꯁꯣꯝꯗꯗꯤ ꯏꯁꯇ꯭ꯔꯥꯏꯛ ꯂꯩꯔꯝꯃꯣꯏ ꯅꯠꯇ꯭ꯔꯥ? ꯑꯩꯈꯣꯏ ꯁꯣꯝꯗꯗꯤ ꯈꯔꯅ ꯂꯩꯌꯦ, ꯈꯔꯅ ꯂꯩꯇꯦ, ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ. ꯑꯩꯈꯣꯏ ꯁꯤꯗꯤ ꯑꯌꯨꯛꯇꯒꯤ ꯏꯁꯇ꯭ꯔꯥꯏꯛꯀꯤ ꯄꯥꯎ ꯂꯧꯅꯕꯗ ꯁꯤꯗꯣꯔꯦ. ꯈꯔꯅ ꯏꯁꯇ꯭ꯔꯥꯏꯛ ꯂꯩꯌꯦ, ꯈꯔꯅ ꯂꯩꯇꯦ. ꯕꯟꯁꯦ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ, ꯑꯣꯏꯔꯤꯔꯥ ꯑꯣꯏꯗ꯭ꯔꯤꯔꯥ. ꯑꯩꯈꯣꯏ ꯄꯥꯎ ꯂꯧꯐꯝ ꯈꯪꯗꯅ ꯂꯩꯔꯦ. ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯃꯃꯤꯡ ꯇꯥꯕ ꯌꯥꯗꯦ, ꯇꯧꯗ ꯌꯥꯗꯉꯥꯏ ꯂꯩꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦ. ꯑꯗꯣ ꯆꯠꯅꯔꯨꯕ ꯀꯥꯡꯕꯨꯗꯤ ꯈꯔꯕꯨꯗꯤ ꯐꯪꯅꯗꯦ. ꯍꯣꯖꯥꯏꯔꯣꯝꯗꯗꯤ ꯏꯁꯇ꯭ꯔꯥꯏꯛ ꯂꯩꯕ ꯃꯥꯜꯂꯦ. ꯃꯐꯝ ꯈꯔꯗꯗꯤ ꯂꯩꯗꯣꯔꯦ. ꯍꯟꯗꯛ ꯁꯣꯟꯗ ꯂꯥꯛꯑꯗꯤ ꯎꯅꯁꯤ. ꯍꯟꯗꯛ ꯂꯥꯛꯑꯗꯤ ꯈꯪꯍꯜꯂꯣ, ꯎꯅꯁꯤ. ꯍꯣꯏ.
ꯏꯁꯩꯗꯤ ꯀꯣꯄꯤ ꯆꯥꯗꯦꯀꯣ ꯆꯥꯕ ꯂꯩ ꯆꯥꯗꯕ ꯂꯩ ꯍꯧꯖꯤꯛꯀꯤ ꯑꯅꯧ ꯑꯅꯧꯕ ꯏꯁꯩꯁꯤꯡꯁꯤꯗꯤ ꯀꯣꯄꯤꯔꯥꯏꯠ ꯆꯥꯕꯅꯤ ꯑꯅꯧꯕ ꯑꯗꯣ ꯍꯥꯟꯅꯒꯤꯒꯨꯝꯕ ꯑꯂꯤꯕꯗꯤ ꯆꯥꯗꯦ ꯑꯗꯨꯗꯒꯤꯗꯤ ꯑꯁꯤꯒꯨꯝꯕ ꯏꯁꯩ ꯑꯁꯤꯒꯁꯤꯗꯤ ꯀꯣꯄꯤꯔꯥꯏꯠ ꯆꯥꯗꯦ ꯑꯗꯣ ꯀꯣꯄꯤꯔꯥꯏꯠ ꯆꯥꯒꯗꯕ ꯏꯁꯩꯗꯨꯁꯨ ꯃꯇꯦꯛ ꯃꯇꯦꯛ ꯇꯧꯔꯒ ꯍꯥꯞꯄꯤꯌꯨ ꯑꯗꯨꯏꯗꯤ ꯆꯥꯔꯣꯏ ꯀꯛꯑꯒ ꯍꯥꯞꯆꯤꯟꯕꯤꯌꯨ ꯑꯗꯨꯏꯗꯤ ꯆꯥꯔꯣꯏ ꯌꯦꯡꯉꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯉꯤ ꯀꯩ ꯌꯦꯡꯉꯣꯏꯗꯣꯏꯅꯣ ꯑꯅꯧ ꯑꯅꯧꯕꯗꯤ ꯆꯥꯅꯤ ꯏꯁꯩ ꯂꯦꯇꯦꯁ ꯏꯁꯩꯁꯤꯡꯗꯤ ꯂꯣꯏ ꯆꯥꯔꯛꯀꯅꯤ ꯃꯣꯏꯗꯤ ꯄꯤꯕꯅꯤ ꯀꯣꯄꯤꯔꯥꯏꯠ ꯗꯥꯏꯕꯣꯅ ꯁꯨꯃꯥꯏꯅ ꯆꯪꯉꯒ ꯀꯃꯦꯟ ꯈꯔ ꯇꯧꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯇꯟꯖꯥ ꯄꯤꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯀꯃꯦꯟ ꯂꯥꯛꯇ꯭ꯔꯒ ꯁꯨꯝ ꯂꯩꯕ ꯇꯟꯖꯜꯂꯦ ꯃꯦꯂꯥꯁꯦ ꯑꯩꯈꯣꯏ ꯅ꯭ꯌꯨ ꯏꯌꯔ ꯃꯃꯥꯡꯗ ꯍꯧꯕꯅꯤ ꯇꯥꯡ 23 24 ꯑꯗꯨꯋꯥꯏꯗ ꯍꯧꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯕꯅꯤ ꯑꯗꯣ ꯈꯔꯅꯤꯗꯤ ꯂꯩꯒꯅꯤ ꯃꯦꯂꯥ ꯍꯧꯖꯤꯛꯐꯥꯎ ꯃꯤ ꯐꯖꯅ ꯇꯤꯟꯗ꯭ꯔꯤꯗ ꯑꯩ ꯉꯔꯥꯡꯃꯨꯛ ꯆꯠꯂꯨꯏ ꯋꯦꯠ ꯀꯌꯥ ꯁꯨꯔꯒꯦ ꯅꯪꯒꯤ ꯑꯩ ꯏꯁꯥꯒꯤ ꯍꯥꯏꯕ꯭ꯔꯥ ꯑꯩ ꯏꯁꯥꯒꯤ ꯋꯦꯠ ꯍꯥꯏꯕ꯭ꯔꯥ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕꯁꯤꯗꯤ ꯋꯥꯠꯁ ꯇꯥꯏꯝ ꯍꯥꯏꯕ꯭ꯔꯥ ꯑꯣꯀꯦ ꯋꯥꯆ ꯇꯥꯏꯝꯁꯦ ꯑꯩꯒꯤꯗꯤ ꯀꯩꯅꯣ ꯑꯣꯏꯈꯔꯦ ꯑꯍꯥꯟꯕꯒꯤꯗꯨꯗꯤ ꯑꯩ ꯀꯩꯅꯣ ꯑꯣꯏꯈ꯭ꯔꯦꯕ 3000ꯒꯤꯗꯨ ꯂꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛ 4000ꯒꯤꯁꯦ 4000 ꯁꯨꯗꯣꯔꯦ ꯑꯗꯨꯒ ꯀꯤꯔꯤꯃꯤ ꯍꯥꯟꯅꯗꯤ ꯈꯔ ꯔꯤꯜꯁ ꯀꯣꯟꯇꯦꯟ ꯀꯩꯀꯥ ꯍꯥꯏꯕꯤꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯁꯨꯗꯣꯔꯦ ꯅꯣꯡ ꯅꯤꯅꯤꯁꯤꯒꯗꯤ ꯁꯨꯔꯅꯤ ꯁꯨꯗꯣꯔꯦ 4000 ꯁꯨꯗꯣꯔꯦ ꯀꯩꯅꯣ ꯏꯖꯝ ꯖꯥꯝꯗ꯭ꯔꯦ ꯃꯦꯂꯥꯁꯦ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯅ ꯂꯩꯇꯦ ꯏꯁꯥꯗ ꯂꯩꯔꯦ ꯈꯔꯕꯨꯗꯤ ꯃꯤ ꯇꯤꯟꯗ꯭ꯔꯤꯃꯤꯅ ꯅꯨꯡꯉꯥꯏꯕ ꯋꯥꯠꯂꯦꯕ ꯆꯦꯅꯦꯜꯁꯦ ꯆꯍꯤ ꯐꯥꯈ꯭ꯔꯦ ꯑꯩꯅ ꯍꯧꯕ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯕꯁꯦ ꯆꯍꯤ ꯐꯥꯔꯦ ꯆꯍꯤꯒ ꯊꯥ 1-2 ꯁꯨꯖꯜꯂꯦ ꯑꯩꯗꯤ ꯈꯜꯂꯨꯗꯦ ꯁꯨꯝ ꯊꯥꯡꯒꯠꯂꯤꯃꯦꯕ ꯑꯗꯣ ꯑꯩ 1K ꯐꯥꯅꯤ ꯀꯥꯏꯁꯦ ꯃꯪꯒꯨꯝꯕ ꯋꯥꯔꯤꯅꯤ ꯑꯩ ꯑꯗꯨꯝ ꯈꯜꯂꯤ ꯑꯣꯏꯔꯦ ꯐꯔꯦ ꯑꯣꯏꯗꯦ ꯐꯔꯦ ꯈꯔꯅꯤ ꯊꯥꯡꯒꯠꯂꯒ ꯇꯣꯛꯀꯅꯦ ꯍꯥꯏꯅ ꯁꯨꯝ ꯇꯧꯔꯨꯕꯅꯦꯕ ꯑꯗꯩꯗꯤ ꯀꯥꯏ ꯀꯃꯥꯏꯅ ꯇꯧꯅꯣ ꯈꯪꯗ꯭ꯔꯦ ꯒ꯭ꯌꯥꯟ ꯇꯥꯍꯧꯗ꯭ꯔꯦ ꯍꯣꯏꯁꯤ ꯋꯥꯁ ꯇꯥꯏꯝ ꯂꯥꯛꯄ ꯏꯕꯣꯁꯤꯡ ꯑꯩꯈꯣꯏꯁꯤ ꯁꯨ ꯌꯣꯔ ꯃꯔꯨ ꯑꯣꯏ ꯃꯦꯂꯥꯗ ꯋꯥꯁ ꯇꯥꯏꯝ ꯂꯥꯛꯄ꯭ꯔꯣ ꯋꯥꯁ ꯇꯥꯏꯝ ꯂꯥꯛꯄꯔꯣ ꯍꯥꯏꯕꯁꯦ ꯀꯩ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯋꯥꯁ ꯇꯥꯏꯝ ꯂꯥꯛꯄ꯭ꯔꯣ ꯍꯥꯏꯁꯦ ꯀꯩꯅꯣ ꯂꯥꯏꯚꯁꯤꯒꯤ ꯍꯥꯏꯔꯣ
Chahi helaga wait na wastang kang hainabadu ka o chahi helaga ise sumai tawi ngasi se example ngasi hanagi nung mamang ngasi de hora pura chahi mamang da aina thangat ki video do ma chahi phabaga magi kaino do count to ka khiaba aina handak nuni se video thangat rene ai ngarang bauda was time se example 3000 leramene dun video ma ngasi chahi pha har ma chakre dana dum madu mayeng ta akiba dumai kado ngasi leiriba date sigai ngasi te chahi madu hisab chale ma keno na teba chahi mamang gi loi ka khiba na teba ngasi thangat khiba da dumai na sakra ni chahi pha baga hayeng thangat pada chahi phara dum mai na sakra ni dumai chat po mar dagi di kamai to monetize ho harba dagi channel lo monetize ho harba kamai to ga chahi ama mamangda mari sunaba hona taba dun chahi ai bajan numita oi bado ma kaino ta uta khar toi thanga tre di oi bangam de adugai jiga haji 500 subscriber gi su monetize oi ba half monetize type da kaino adugi style da mu khala ibani adu su oi ba ja bane adu super chat super thanks mo ba phang kana ba 500 subscriber ki monetize hoy bagi system lai bani $500 ka 3000 was time ga hoy baga kaino hairakane ba option naman ka super chat daily membership ki adu mado hangdora ni live tawbada kanamna super chat tawbirakpa mayam jaw ga nang kanano lupa nifu gara kan tawbada lupa kunundoi ra kan change number sama yam chang pani so video tôi thằng ta mina yang asu yang reso lupa tatet na kai chat kredo di adu moi na kai ade kai mare youtube na kakpa youtube na moi ge charge kai hello hola orang tholo dukan tholo isu tholo turun fare nang tholo ai dukan deh fare ta moigi kanan daragadi kamai tarakan moigi kanan apa moi kai khara video view se isu laitre su thangali video tara kun thangaladi dum usinna sintauna amani kha 1k jau bujau ko di chami sama bujau di dum makhala minu nungai asi se ma tawe khoigi kai haini nupa kanguna thangalaga khara su kaino wat le nupa na nupa gi thausa kan de ba
ꯈꯔꯁꯨ ꯋꯥꯠꯂꯤ ꯁꯨꯝ ꯂꯥꯛꯀꯅꯤꯗ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯦ ꯑꯩ ꯋꯥꯈꯜꯗ 4,000-5,000 ꯁꯨꯗ꯭ꯔꯤꯉꯩ ꯚ꯭ꯌꯨꯁꯦ ꯁꯨꯝ ꯋꯥꯠꯅꯩ ꯈꯔ ꯑꯗꯨꯒ ꯂꯥꯏꯕꯛ ꯐꯕ ꯅꯠꯇ꯭ꯔꯒ ꯀꯟꯇꯦꯟ ꯐꯖꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯂꯤꯔꯒꯁꯨ ꯆꯠꯂꯦꯕ ꯑꯗꯣ ꯀꯟꯇꯦꯟꯗꯨꯁꯨ ꯑꯩꯈꯣꯏꯅꯗꯤ ꯅꯨꯄꯥꯅꯤꯅ ꯀꯟꯇꯦꯟꯗꯣ ꯐꯪꯒꯠꯇꯦ ꯋꯥꯏꯗꯨꯅ ꯀꯟꯇꯦꯟ ꯂꯩꯇꯕꯅ ꯑꯗꯨꯅꯤ ꯃꯥꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯥꯝ ꯑꯗꯨꯗꯒꯤꯗꯤ ꯀꯩꯅꯣ ꯑꯣꯏꯈ꯭ꯔꯒ ꯑꯦꯛꯆꯨꯋꯦꯂꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯥꯝꯕ ꯍꯥꯏꯁꯦ ꯇꯧꯔꯤꯕ ꯃꯤꯗꯨꯁꯨ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯅꯤꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯒꯗꯤ ꯁꯨꯝ ꯄꯣꯠ ꯐꯖꯔꯅꯤ ꯄꯣꯠ ꯐꯖꯔꯗꯤ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯀꯩꯀꯥ ꯐꯖꯔꯒꯗꯤ ꯁꯨꯝ ꯃꯤꯅ ꯌꯦꯡꯅꯤꯡꯕ ꯑꯃ ꯐꯥꯎꯅꯦꯕ ꯍꯧꯖꯤꯛꯇꯤ ꯅꯧꯔꯤꯃꯤꯅ ꯈꯔꯁꯨ ꯀꯩꯅꯣ ꯇꯧꯗꯦ ꯑꯗꯨꯅ ꯂꯨꯈ꯭ꯔꯦ ꯁꯨꯝ ꯂꯥꯛꯆꯅꯤꯗ ꯇꯞꯄꯤ ꯀꯩꯁꯨꯝ ꯈꯜꯂꯨꯗ꯭ꯔꯒ ꯁꯨꯖꯝ ꯂꯥꯛꯑꯒ ꯍꯧꯖꯤꯛ ꯁꯤ ꯇꯧꯔꯒꯗꯤ ꯅꯦꯛꯁ ꯂꯦꯚꯦꯜ ꯍꯥꯏꯅ ꯑꯃꯈꯛ ꯂꯥꯛꯈꯤꯅꯤ ꯁꯣꯏꯗꯅ ꯃꯊꯪ ꯆꯍꯤꯗꯗꯤ ꯑꯗꯨꯅ ꯑꯗꯨꯝ ꯍꯣꯠꯅꯕ ꯂꯦꯞꯇ꯭ꯔ ꯂꯣꯏꯔꯦ ꯇꯞꯄꯤ ꯈꯪꯗꯦꯅꯦ ꯑꯩꯁꯨ ꯑꯗꯨꯏꯗꯤ ꯑꯠꯆꯥ ꯍꯣꯏ ꯇꯥꯛꯄꯤꯔꯛꯄꯩꯗꯃꯛ ꯊꯦꯡꯛ ꯌꯨ ꯑꯩꯁꯨ ꯈꯪꯗꯅ ꯇꯧꯔꯤ ꯑꯅꯧꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯈꯪꯗꯦ ꯆꯪꯉꯒ ꯈꯪꯅꯤ ꯆꯪꯉꯒ ꯊꯦꯡꯅꯔꯒ ꯉꯁꯤ ꯍꯥꯏꯔ ꯈꯪꯉꯦ ꯁꯤꯁꯨ ꯋꯥꯠꯂꯤꯗ ꯈꯪꯒꯗꯕ ꯃꯌꯥꯝ ꯋꯥꯠꯂꯤ ꯍꯌꯦꯡ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯒ ꯚ꯭ꯌꯨꯁꯀꯁꯦ ꯖꯠ ꯂꯥꯛ ꯃꯇꯝꯗ ꯑꯣꯏꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯅ ꯍꯟꯖꯤꯟꯅ ꯑꯞꯂꯣꯗ ꯇꯧꯔꯒ ꯚꯤꯗꯤꯑꯣꯁꯦ ꯑꯞꯂꯣꯗ ꯇꯧꯔꯁꯨ ꯂꯥꯏꯚꯀꯤ ꯚꯤꯗꯤꯑꯣꯅ ꯂꯥꯏꯚꯀꯤ ꯚꯤꯗꯤꯑꯣꯅ ꯅꯟꯖꯟꯅ ꯂꯩ ꯑꯩꯁꯦ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯗꯨꯝ ꯂꯥꯏꯚꯀꯤꯅ ꯂꯥꯏꯚꯇ ꯂꯩꯕꯅꯤ ꯚꯤꯗꯤꯑꯣꯁꯀꯤꯅ ꯚꯤꯗꯤꯑꯣꯁꯇ ꯂꯩꯕꯅꯤ ꯂꯥꯏꯚꯇꯅ ꯚ꯭ꯌꯨꯁꯦ ꯈꯔ ꯍꯦꯟꯕꯅꯤ ꯈꯪꯗꯦꯀꯣ ꯃꯤ ꯂꯣꯏꯅꯃꯛꯀꯤ ꯃꯥꯟꯅꯔꯝꯗꯕꯁꯨ ꯌꯥꯏ ꯗꯥꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯑꯦꯛꯖꯦꯛꯂꯤ ꯀꯥꯏꯗꯅꯣ ꯗꯥꯒꯤ ꯃꯐꯝꯗꯣ ꯀꯗꯥꯏꯗꯅꯣ ꯑꯦꯛꯖꯦꯛꯂꯤ ꯚꯤꯗꯤꯑꯣ ꯎꯕꯗ ꯚꯤꯗꯤꯑꯣꯗꯣ ꯃꯈꯥꯗ ꯆꯤꯡꯊꯅ ꯊꯤꯗꯦ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯃꯥꯅꯤ ꯁꯦꯝ ꯀꯟꯇꯦꯟꯇ ꯑꯣꯏꯔꯒꯗꯤ ꯈꯔ ꯌꯦꯡꯕꯁꯦ ꯋꯥꯠꯄ ꯅꯨꯡꯉꯥꯏꯇꯦ ꯑꯣ ꯀꯣꯂꯥꯁꯤꯞ ꯗꯤꯁꯇ꯭ꯔꯤꯛꯇ ꯅꯠꯇ꯭ꯔꯥ ꯑꯠꯆꯥ ꯀꯣꯂꯥꯁꯤꯞ ꯑꯣꯏꯗꯤ ꯌꯥꯝꯅꯗꯤ ꯊꯥꯞꯇ꯭ꯔꯦ
ꯒꯥꯔꯤ ꯀꯩꯅꯣꯗꯣ ꯀꯟꯇꯦꯛ ꯅꯝꯕꯔꯗꯨꯁꯨ ꯄꯤꯔꯛꯎꯅꯦ ꯄꯥꯎ ꯐꯥꯎꯅꯁꯤ ꯃꯔꯛ ꯃꯔꯛꯇ ꯑꯩ ꯆꯦꯛ ꯇꯧꯁꯜꯂ ꯊꯝꯒꯦ ꯍꯦꯟꯅ ꯚꯩꯔꯕꯤꯗꯒꯤꯗꯤ ꯊꯥꯞꯇ꯭ꯔꯦ ꯐꯣꯟꯁꯦ ꯌꯥꯝ ꯂꯥꯛꯁꯜꯂꯦꯗ ꯉꯁꯤ ꯌꯥꯝ ꯐꯣꯟ ꯇꯧꯁꯜꯂꯦ ꯅꯪ ꯍꯪꯉꯛꯏꯕꯣꯔꯦ ꯑꯗꯨꯗꯣ ꯈꯪꯗ꯭ꯔꯤ ꯈꯔ ꯂꯩ ꯌꯥꯏ ꯈꯔ ꯂꯩꯇꯦ ꯍꯥ ꯑꯩꯈꯣꯏ ꯁꯤꯒꯕꯨꯗꯤ ꯆꯦꯜꯂꯤꯗꯅ ꯈꯪꯗꯦ ꯀꯟꯐꯥꯔꯝ ꯅꯠꯇꯦ ꯌꯥꯅꯤ ꯆꯠꯂꯨ ꯑꯗꯨꯝ ꯆꯠꯂꯨ ꯃꯌꯥꯝ ꯆꯠꯅꯔꯤ ꯅꯤꯄꯥꯜ ꯃꯔꯤ ꯇꯔꯦꯠ ꯑꯠꯆꯥ ꯑꯠꯆꯥ ꯑꯣꯀꯦ ꯑꯣꯀꯦ ꯑꯩ ꯃꯁꯤꯡ ꯅꯝꯁꯤꯜꯂ ꯊꯝꯒꯦ ꯑꯩ ꯗꯨꯀꯥꯟ ꯍꯥꯡꯗ꯭ꯔꯤꯅꯦ ꯑꯩ ꯀꯩꯅꯣꯗ ꯂꯩ ꯌꯨꯝꯗ ꯂꯩ ꯑꯩ ꯂꯥꯏꯞꯇ ꯆꯠꯂꯤ ꯍꯧꯖꯤꯛ ꯈꯪꯗ꯭ꯔꯤ ꯀꯅꯥꯅꯣꯃ ꯂꯩꯔꯤꯁꯦ ꯁꯣꯟꯗ ꯍꯥꯏꯅꯔꯤ ꯑꯃꯁꯦ ꯀꯅꯥꯅꯣ ꯈꯪꯗꯦ ꯀꯃꯦꯟꯁꯨ ꯂꯥꯛꯇꯦ ꯅꯝꯕꯔꯁꯦ ꯑꯩ ꯁꯦꯞ ꯇꯧꯁꯜꯂꯦ ꯍꯣꯏ ꯍꯣꯏ ꯗꯥꯅ ꯆꯪꯕꯤꯔꯛꯅ ꯏꯟꯚꯥꯏꯇꯦꯁꯟꯁꯦ ꯌꯥꯝ ꯀꯩꯅꯣ ꯑꯣꯏꯍꯜꯂꯦ ꯏꯟꯇꯔꯦꯁꯇꯦꯠ ꯑꯣꯏꯍꯜꯂꯦ ꯊꯥꯒꯠꯆꯔꯤ ꯑꯩꯁꯨ ꯗꯨꯀꯥꯟ ꯊꯣꯛꯅꯕ ꯇꯧꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯗꯥꯅ ꯂꯥꯞꯅ ꯆꯪꯉꯝꯅ ꯑꯩꯉꯣꯟꯗꯁꯨ ꯉꯥꯏꯍꯥꯛ ꯀꯩꯅꯣ ꯄꯤꯔꯦ ꯑꯩꯁꯨ ꯗꯨꯀꯥꯟ ꯆꯠꯅꯕ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯁꯤꯒ ꯕꯥꯏ ꯇꯧꯔꯒꯦ ꯀꯣꯟꯅ ꯚꯥꯏ